Russiana ahanbo oina sa singidama COVID-19 vaccine puthokre. Russiana malemda ihan hanbo oina sa singda sisinanabagidamag COVID-19 vaccine dose lising taratret puthokre haina agricultural regulator na ngasi phongdorokle. Russiana matam kuina changyang kaya pangthoklaba matung nauna puthokliba Carnivag Coop na hui haudong lamhui amasung minag memel makhal ama makoigi immune system mapanggal kangkhanan bada natana COVID-19 laina dagisu ngakthok pangami haina utkre. Russia gi tongan ba mafamsingda ahanba besingda puthokliba vaccine dosing ase yenthokba hokre. Germany, Greece, Poland, Australia, Kazakhstan, Tajikistan, Malaysia, Thailand, South Korea, Lebanon, Iran amasung Argentina da laiba company singnasu nauna puthokraba sa singi COVID vaccine ase laining bagi apamba phongdorokre. World Health Organization na mioiba amasung sa singda COVID-19 na saitheng piriba dugi yenglaga seksin thawrang kaya paikhatlingay marak asida Russia na puthorokliba hidak asina achouba mateng oirgani hairi. Thaunaujam Brindage criminal petition Manipur High Court na dismiss tawkre. Imphal Police Station na ngasidagi chahi 8 lomgi mamangda register tawduna lakhutkiba case ama amukhan na hingadhan na bagidamag Subjudicial Magistrate Imphal West na August 18, 2020 da pikiba order adubu sanahan biganu haiduna Manipur Police Department ke MPS officer Thongnaujam Brinda masamang na High Court of Manipur da file tawrokiba criminal petition number 22 of 2020 adu court asina dismiss tawkre. Petitioner TH Brinda na CRPC ki section 482 gi makada file tawrokiba petition aduna Imphal Police Station na kumza 2012 ta register tawduna lakhutkiba case FIR number 270 clause 5 of 2012 under section 324 511 447 506 34 354 307 120 BIPC amasung Arms Eki section 25 clause 1B adubu amukhan na revive tawnabagi da magpikiba CJM gi order adubu challenge tawrokhibani. Adubu petitioner gi criminal petition asigi mayokta Manipur lenga ki Home Secretary na miscellaneous case criminal petition number 13 of 2020 file tawsilaktuna petitioner gi wafamsing adubu counter tawrakhe. Loina na lenga ki maikaidagi file tawrakpa criminal petition adu Justice MB Muralidharan gi bench na laukalaga khanaraba matungda masigi aroiba hearing February 13, 2021 da pangthoklaga reserve tawduna thamlakhiba judgment amasung order tha sigi taraga manga da laukthokre. Loina na TH Brinda na file tawrkhiba criminal petition adu dismiss tawre haikre. Sasinaba remdesivir injection saramba geng khupu ama phare. Laiva kasida COVID-19 gi anuba web sandorokpagi charang na bamarakta sasinaba laina laichat asi layeng bada sisinaba remdesivir injection saramba geng khupu ama Delhi Police na ngarang Uttarakhand dagi phagat pangamkhre haina agency gi pauna phongdokle. Tongan ba circle singdagi miyoi khutpu amana khutsem gi oiba remdesivir injection saraga miyamda namthak tawduna karbar sathare haibagi complaint phangbadagi Delhi Police na complaint asigi matungin na su moto case ama lakholaga thigatpada langla langjil phangba ngamduna miyoi mangana saba geng khupu ama phagat pangamkhibani haire. Phagat geng khupu adu Uttarakhand ge Kodwa area dagi ngaktane geng kangbu asina ngarang area du da hanglamba sasinaba remdesivir injection thamlamba pharmaceutical unit ama surprise raid tawraga phagat khivani hidak langthak yonba center adu da thamlamba asaba remdesivir gi vaccine chamaga mogra taruksu police na seize tawkre. Geng khutpu asina mangjawnana khusem gi injection makhal asi lising ani yanthokre haina police na machin hangbada phongdokre haina Delhi Police ki Commissioner SN Sri Bhastavana ngasi Twitter gi khuthangda paudam khe namthaki geng khupu asina sasinaba remdesivir injection sing adu inject kharada lupa lising kunmanga da yonanaba thaurang tawrambane. Matam sana phaba phanglamdrabade sasinaba injection asina maram oiduna misi mina hena thoklamba yai. Hana yenthokiba injection sing adu kadaida kanana sizinakhrabage amade reaction lay natraga
leiti haibagi matangda makha tana thigatli antiviral injection asi packing taunaba machine sing amasung pack taunaba ahangba vial lising ahum amasu fagatle haina police commissioner na makha takhi Tripura da third COVID strain phangbadagi alert lauthokre mathang sayoldagi COVID ki case hengalaklagani government advisor Britain amasung Africa da yamna kanna nariva khwaidagi hena sathiva third mutant strain Tripura da thengnabadagi state government alert lauthokre amaromda mathang sayoldagi leibak asida COVID-19 ki case asi angakpa phangna hengalaklagani haina scientist team amana central government ta khanghankhre Tripura da third COVID strain thengnakibadagi state government na khudakta state atu da flight train amasung by road ta changlakpa passenger khudingma full fledged virus test taunaba amadi positive oidaba sing quarantine taunaba khanghankhre Tripura government ki health secretary JK Sinhana virtual meeting pangthoktuna district nipan ki district magistrate SP amasung CMO singda akanba section thorang sing laukhatnaba khanghankhre State adu da coronavirus na naraba mioi taraga mapan gi sample test taw tara mathoina Maharashtra da yamna kanna nariba double mutant aduga manga amana Britain da yamna kanna nariba kiningai oiraba third COVID strain aduga amana Africa da yamna kanna nariba third mutant strain naramba thengnakhi Britain amasung Africa da nariba third COVID strain state adu da thengnabadagi state government na high alert lauthoktuna akanba section thorang sing kudaktagi lokhatpa hokre haidi marak asida scientist team amana May ahum dagina manga faubada leibak asida COVID-19 positive oibagi chang ase angakpa phangna wangkhalakani haina mathematical model amagi matungina section warol piraduna madugi damak central government ta section warol khanghankhre haukiba numit mapan rom asida leibak asida nongmada mioi lakh ahum gi mathakta positive oire ngasi su mioi lakh ahum lising marfu taruk positive oike head of government appointed group of scientists M Vidyasagar na haikibada megi manga dagina tara faubada leibak asida COVID-19 asi angakpa phangna hengalakani July amasung August dagi di COVID wave asi loisilaklagani lakadori bachayol mari dagi taruk phauba asi laisat asi laksinana ba kanna honaba changi long term solution gi damak matam manghanduna leigadaba natte aikhoina problem mayok nari basi hauzik ne India ki fast wave ta September gi thakai da positive case asi angakba phangna wangkhe adubu madudagi saruk ahum henganna hauzik nongmada leibak asida mioi lakh ahum gi mathakta positive oire masidagi saruk yangkhai hena hengalakani haibagi thajaba lei haina phongdokhe Delhi da COVID Naraga Siba Mioisinggi Potloipham Leisillaktre Delhi da COVID Naraga Siba Mioisinggi Potloipham mafam Leisillaktre haina official source amana phongdokle City gi mog COVID Naraga Siba Mioisinggi thampham leiraktre COVID-19 na siba mioising adu paksanna pangthokpa matamda poloinabagi mafam adu Leisillaktre hairi Israel gi lai khurumphamda nekhainabada nifuga mari sikhre awang thangba Israel da ngarang irai numitami krik inaba jiu gi lai khurumphamda miyam amaga nekhainabada yamdrabada mioi nifuga mari sikhre hairi